Zomi amadi Kuki anigi marakta yanadaba muknaba lakpadagi kotugi mayakta Zomi singna Churchanpurda total shutdown tawsalakraba matung Kuki leader Pastor singna Lai Khurumduna ningkhre hairi kanglai papunba kholaw gebde jagi lakhojor ke Churchanpur se Kuki leni aduna Kuki lenda Zomi na shutdown tawbana walaw de haikre Kuki astronaut Sunita amasung was Wilmore ISS ta thama palaruraba matung ngasi malemda halakre NASA ge astronaut Sunita William amasung was Wilmore Thama Palom International Space Station ISS dagi malemda halakpa yadana lairuraba matung ngasi malemda crew mapan dralok spacecraft tongduna Florida gi samudra khongbal da tekta kaidana halakre adubu matam kuina space station da lairubana maram oraga makhoi ani numit nifuga mangani rehabilitation tawduna malemgi leimaida amu hanna leiba ngamna balayeng chathaki gani haina NASA na phongdoragli NASA gi pauna hai astronaut ani asina makhoigi rehabilitation period manungda makhoigi health condition ningthina monitor tawduna thongani makhoigi sonthariba wakhal sing muscle sing hantharakiba saru arumba hantharakiba sing kupna monitor tawduna makhoi anibo asoyangam yawdana punsi sangna hinghanaba honagani hari panbayai Sunita Williams amasung was Wilmore mamang chahi gi September thada International Space Center da Boeing new Starliner cancel gi test pilot sing oina NASA gi international program amagi manung chana numit nipan khakta gi khongchat oina thakibani adubu makhoina tongnu lakiba Boeing new Starliner capsule da mathang manau naina helium leak oirakpadagi makhoi ani hariba international space station asida thama palaiba taki amaramda NASA na hariba astronaut asibu hatu space center sida yadana leiriba makhoina tongkiba Boeing new Starliner capsule asi Samjinduna purakna bahona ba amadi chatuna rescue tawna bahona bagi mahutta SpaceX Q9 mission pair ani nauna assign tawduna astronaut ani asi SpaceX Q8 mission oina haukiba nomaijing numita International Space Station da tekta kaidana honduna Sunita Williams amasung was Wilmore malemda amuhana purakpangam kibani astronaut ani asina malemda tekta kaidana yoropangam kiba sida malengi laibak singi luchingba singna harau tayama phongdoknaraki aduga India gi oina Sunita Williams ase Indian origin oiba maramna India gi president prime minister amadi state singi chief minister singna makhoi gi ex account da harau amadi nungai bagi pau thaganaraki